Iman, Ima, kadai da lagi ima nagi asing ba mai tho asing ba sakta urak taba kuire dana chai koi na Delhi da fatuna yolin tha krabara miyan chana imma bulai krabara Delhi da fatuna yolin tha krabara miyan chana imma bulai krabara Hello everyone, Bidu Artwang na Kudol Tanjaba, a gift to Buying Birikamaya Punama Putaram Nokchari, Nasi Manipurgi, Maming Zakalagliba, Hose folk singer Rama or Riba, Rosie His Nango, Najabagini, Bongona Pentoba, photo Maka, who gift of Balak Jabani, Ado Masiki photos I have done Sagari years. And thanks for everyone. Kagam dua ya. Phasei, thank you. B2 Artworks po ay may kaidagi haninga later na tagat perform dokjari. Matung tarat pada susidagi hena phazaba ay kaptana tana mayam atay mayam pum na makisuyik pa nga moy biwahan ay may kaidagi hajari. Maka tamsdi Roziga unaba ikidong jawalo jaraga question naman itang hanjage ado question je hangjungai mangoi na ba Rozina isai mata am tang tawrago na hubuk bi ba mayam viewers ki interest da macha ma khata isai Ay ahaan ba isay han boy na mayam da sakta ki ba isay wang khoi mu ko tam jay natin. Wang magi pakang ni di sakhin ba Wang magi pakang di sakhin ba Nang ginong shigiten hado Wang magi pakang di sakhin ba Nang ginong shigiten hado Tamoy phao na tarakino Tamoy phao na tarakino Thank you. ado question hangba hongjarage ko hamse kano toge Rozigi have the family have the Aisha gi gan brief introduction jam anjum hat pe I giving ma'am khangbe Rosie haisna aduga I leifam na khya thongpo dem lekai asing banai thang de ni aduga seller pase kuire chahi kun mukti sure aduga ai magi ming na thaja haisna thaja aduga bai ming na haisna raghumani china ahum ne nupi ngakta ne ai ahan ai makhada ni ma ado Rozigi hauji kai dong bi I say music Manipur University of Culture da third semester tamjari music folk music da ado mahatar pase Rozi se kano da Rozi ki han bo oza se oza joy ne ha bata je bu ko ado oza joy da chen bu kun Rozi na kwai da di kalak chaba ma ki oi bu ko gun se kai no ha bata tham bu oza ki ai kwai de kalak chaba se oza se
ꯄꯨꯡ ꯊꯤꯜꯂꯣ ꯊꯤꯟꯅꯤ ꯖꯒꯣꯏ ꯁꯥꯎ ꯇꯝꯕꯤꯌꯣ ꯍꯥꯏꯔꯁꯨ ꯇꯝꯕꯤꯅꯤ ꯑꯗꯩ ꯏꯁꯩ ꯇꯝꯕꯤꯌꯣ ꯍꯥꯏꯔꯁꯨ ꯇꯝꯕꯤꯅꯤ ꯑꯣꯖꯥꯗ ꯆꯦꯟꯕ ꯒꯨꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯥꯒꯤ ꯁꯤꯟꯐꯝꯁꯦ ꯌꯥꯝꯃꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯣ ꯀꯩꯅꯣꯁꯦ ꯔꯣꯖꯤꯁꯦ ꯑꯣꯖꯥ ꯕꯦꯗꯄꯇꯤꯁꯨ ꯇꯝꯃꯦꯅ ꯇꯥꯖꯩꯀꯣ ꯑꯗꯨꯒ ꯑꯦ ꯑꯥꯔ ꯔꯦꯍꯃꯟꯒ ꯂꯣꯏꯅꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯦꯜꯕꯝ ꯑꯃꯗꯁꯨ ꯑꯣꯖꯥ ꯕꯦꯗꯄꯇꯤꯒ ꯄꯨꯟꯅ ꯑꯦꯛ ꯇꯧꯕ ꯎꯖꯩꯌꯦꯕ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯦꯜꯕꯝꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯍꯥꯏꯕꯗꯣ ꯇꯝꯕꯤꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯒꯤ ꯃꯇꯥꯡ ꯑꯣꯖꯥ ꯑꯦ ꯑꯥꯔ ꯔꯍꯃꯟ ꯂꯥꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯑꯣꯖꯥꯅ ꯄꯥꯎꯁꯦ ꯈꯪꯍꯟꯗꯦꯕ ꯑꯣꯖꯥꯅ ꯇꯨꯃꯤꯟꯅ ꯇꯧꯔ ꯇꯧꯕ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯗꯨ ꯑꯣꯖꯥꯅ ꯈꯨꯗꯛꯇ ꯍꯥꯏꯔꯦ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯂꯥꯛꯇ ꯌꯥꯗ꯭ꯔꯦ ꯁꯨꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯁꯤꯅꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯇꯦꯕ ꯑꯗꯨꯐꯥꯎꯗ ꯑꯗꯨꯒ ꯆꯠꯂꯀꯥꯟꯗ ꯀꯣꯟꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯦꯡꯅꯕꯁꯦ ꯑꯩꯒ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯁꯤꯒꯤ ꯄꯦꯔꯠꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯐꯪꯖꯩꯁꯦ ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯤꯝ ꯋꯥꯔꯛꯁꯦ ꯃꯣꯏꯒꯤꯗꯤ ꯇꯤꯝ ꯁ꯭ꯄꯤꯔꯤꯠꯁꯦ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯌꯦꯕ ꯑꯣꯖꯥ ꯔꯍꯃꯟꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯛꯇ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯁꯨꯇꯤꯡꯁꯦ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠ ꯃꯐꯝꯗꯨꯗ ꯅꯪ ꯑꯗꯨ ꯁꯛꯂꯛꯑꯣ ꯍꯥꯏꯔꯒ ꯇꯥꯡ ꯑꯃ ꯊꯤꯜꯂꯒ ꯅꯪ ꯁꯛꯑꯣꯅ ꯁꯛꯄ ꯉꯥꯛꯇ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯏꯁꯩꯗꯣ ꯁꯣꯂꯣꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯣꯖꯥꯒ ꯄꯨꯟꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯅ ꯌꯥꯝ ꯑꯩ ꯌꯥꯎꯕꯒꯤ ꯑꯩꯅ ꯁꯛꯄꯒꯤ ꯇꯥꯟꯖꯥꯁꯦ ꯌꯥꯝ ꯐꯪꯈꯤꯗ꯭ꯔꯦ ꯂꯥꯏꯛ ꯀꯣꯔꯁ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯛꯈꯤꯕ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯔꯣꯖꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯐꯣꯛ ꯁꯣꯡꯕꯨꯗꯤ ꯁꯛꯄꯤꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯥꯏꯜꯁꯤꯡꯁꯨ ꯇꯝꯃꯦꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩꯀꯩ ꯁ꯭ꯇꯥꯏꯜ ꯍꯥꯏꯕꯗꯤ ꯏꯁꯩꯒꯤ ꯃꯈꯜ ꯂꯝꯗꯣ ꯀꯩꯀꯩ ꯑꯇꯣꯞꯄꯁꯨ ꯇꯝꯕꯤꯒꯦ ꯍꯥꯏꯕ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯇꯝꯃꯛꯄꯁꯦ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯟꯅ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯪꯀ꯭ꯔꯤꯇꯣꯟꯁꯨ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ ꯑꯅꯤꯁꯦ ꯇꯝꯃꯦ ꯍꯥꯟꯅ ꯑꯗꯨ ꯃꯇꯨꯡꯗ ꯐꯣꯛꯁꯦ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯦ ꯀꯩꯅꯣꯅꯦ ꯔꯣꯖꯤꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕꯗ ꯂꯤꯟꯗꯥꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯣꯏꯅ ꯎꯖꯈꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯅꯔꯛꯄꯁꯤꯗꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯡꯃꯒꯤ ꯈꯣꯏꯃꯨꯗꯨꯗ ꯑꯣꯏꯌꯦꯕꯀோ ꯑꯗꯣ ꯋꯥꯡꯃꯒꯤ ꯈꯣꯏꯃꯨꯁꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯇꯥꯡꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯑꯦꯜꯕꯝꯁꯦ ꯅꯝꯒꯦꯅ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤꯕꯅꯣ ꯋꯥꯈꯜꯂꯣꯟꯗꯣ ꯍꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯄꯥꯝꯖꯅ ꯐꯣꯛꯁꯦ ꯄꯥꯝꯖꯅ ꯂꯥꯛꯄꯁꯤꯒ ꯑꯃꯨꯛꯇꯪꯗꯤ ꯀꯜꯂꯝꯒꯦꯅ ꯈꯟꯖꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯐꯥꯎꯖꯩꯌꯦꯕ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯆꯦ ꯄꯨꯁꯄꯥꯔꯅꯤ ꯑꯣꯖꯥꯒ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯁꯦ ꯁꯤꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯚꯣꯀꯦꯜꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯔꯒ ꯑꯩꯅ ꯑꯦꯛ ꯇꯧꯖꯈꯤꯑꯕ ꯑꯗꯨ ꯏꯁꯩ ꯁꯤ ꯅꯝꯕꯁꯤꯗ ꯗꯥ ꯁꯨꯔꯃꯅꯤ ꯔꯤꯁꯤꯁꯦ ꯋꯥꯡꯃꯒꯤ ꯈꯣꯏꯃꯨ ꯀꯝꯄꯣꯁ ꯇꯧꯕꯤꯕꯗ ꯏꯕꯨꯡꯁꯦ ꯁꯤꯁꯦ ꯊꯦꯡꯅꯕꯗꯒꯤꯗꯤ ꯃꯥꯁꯨ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯅꯤ ꯍꯥꯏꯕꯗꯒꯤ ꯑꯗꯨꯏꯗꯤ ꯅꯪ ꯐꯣꯛ ꯑꯃ ꯁꯨꯃꯥꯏꯅ ꯅꯝꯁꯤ ꯈꯣꯠꯁꯤ ꯑꯩꯅꯁꯨ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯅꯪꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯇꯧꯁꯦꯅ ꯐꯣꯛ ꯐ꯭ꯌꯨꯖꯟꯗ ꯑꯣꯏꯅ ꯇꯧꯈꯤꯕꯅꯦꯕ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯗꯨꯒ ꯋꯥꯡꯃꯩ ꯈꯣꯏꯃꯨꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯄꯨꯟꯁꯤꯒꯤꯀꯣ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯐꯣꯛ ꯁꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯁꯛꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃ ꯐꯥꯎꯔꯛꯈꯤꯕꯗꯣ ꯑꯗꯨ ꯀꯔꯝꯕ ꯇꯥꯡꯀꯛꯇꯒꯤ ꯐꯣꯛꯁꯦ ꯄꯤꯛꯏꯉꯩꯗꯒꯤꯗꯤ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄ ꯑꯗꯩ ꯇꯤꯚꯤꯗ ꯁꯨꯝ ꯊꯥꯏꯅꯗꯤ ꯐꯣꯛꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯁꯨꯃꯥꯏꯅ ꯐ꯭ꯌꯨꯖꯟ ꯂꯩꯔꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯇꯤꯚꯤꯗꯒ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤ ꯃꯇꯝ ꯏꯁꯩꯁꯤꯗ ꯃꯇꯦꯛ ꯑꯃꯈꯛ ꯌꯥꯎꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯉꯪꯗꯣꯏꯅꯦꯕ ꯑꯗꯨ ꯏꯁꯩꯁꯦ ꯑꯗꯣ ꯔꯦꯗꯤꯑꯣꯒꯨꯝꯕꯗ ꯂꯥꯛꯄꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯍꯅꯨ ꯍꯅꯥꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯕꯗꯣ ꯃꯌꯥꯝꯅꯗꯤ ꯉꯥꯡꯗꯣꯏꯅꯦꯕ ꯅꯪꯕꯨ ꯍꯟꯅꯨꯕꯤꯔꯛꯑꯣ ꯀꯥꯏꯅꯒ ꯉꯥꯡꯕꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯗꯣꯏꯅꯦ ꯑꯍꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒ ꯐꯝꯗꯅꯀꯣ ꯇꯥꯏꯌꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯒ ꯂꯥꯛꯄꯁꯤꯅ ꯑꯩ ꯇꯝꯒꯦꯗꯤ ꯈꯜꯂꯒ ꯑꯩꯁꯦ ꯁꯨꯡꯇꯝ ꯇꯝꯗꯦꯕ ꯀ꯭ꯂꯥꯁ 9 ꯀꯥꯔꯝꯗꯥꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯖꯣꯏꯁꯦ ꯑꯩ ꯑꯍꯥꯟꯕ ꯑꯣꯖꯥ ꯖꯣꯏꯁꯦ ꯖꯒꯣꯏ ꯇꯝꯕꯒꯤ ꯃꯇꯦꯛ ꯈꯔ ꯈꯪꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗ ꯖꯒꯣꯏ ꯇꯝꯕꯤꯕꯒꯤ ꯂꯥꯛꯄꯁꯤꯗ ꯈꯪꯅꯈꯤꯕ ꯑꯗꯨ ꯅꯣꯡꯃꯁꯦ ꯆꯦꯂꯤꯟꯗꯥꯁꯤꯗ ꯑꯁꯦꯡꯕꯒꯤꯗꯤ ꯆꯦꯂꯤꯟꯗꯥꯗ ꯁꯛꯄꯤꯌꯣꯅ ꯂꯥꯛꯄ ꯐꯣꯛꯀꯤ ꯗꯥꯟꯁꯀꯤ ꯏꯁꯩꯁꯦ ꯁꯛꯄꯤꯌꯣꯅ ꯂꯥꯛꯄꯁꯤꯗ ꯆꯦꯂꯤꯟꯗꯥꯅ ꯑꯩꯗꯤ ꯐꯣꯛꯇꯤ ꯀꯌꯥ ꯑꯣꯖꯥ ꯇꯧꯖꯗꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯩꯕꯗꯣ ꯁꯤꯗ ꯃꯅꯤꯡꯗ ꯔꯣꯖꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯣ ꯑꯉꯥꯡꯗꯣ ꯈꯣꯠꯂꯤ ꯀꯩꯀꯩꯁꯨ ꯑꯗꯒꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯌꯥꯎꯋꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯅ ꯇꯥꯛꯄꯤꯕ ꯑꯗꯒꯤ ꯑꯣꯖꯥꯁꯦ ꯑꯩ ꯅꯥꯛꯇ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯦꯕ
ꯑꯗꯨꯒ ꯍꯦꯛ ꯂꯥꯛꯄꯒ ꯑꯗꯨꯝ ꯏꯁꯩ ꯃꯇꯦꯡ ꯉꯪꯉꯣꯁꯤꯅꯦꯕ ꯐꯣꯛꯀꯤ ꯍꯦꯛ ꯂꯥꯛꯄꯒ ꯀꯩꯅꯣ ꯑꯣꯖꯥ ꯑꯩꯗꯤ ꯏꯁꯩ ꯁꯨꯡ ꯇꯝꯗꯅ ꯀꯃꯥꯏꯅ ꯁꯛꯇꯣꯏꯅꯣ ꯑꯩ ꯍꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯅ ꯌꯥꯏꯅꯦ ꯅꯪ ꯑꯐꯕ ꯑꯃꯇ ꯉꯪꯉꯣ ꯍꯥꯏꯔꯒ ꯑꯩꯅ ꯉꯪꯒꯦꯕꯀꯣ ꯆꯤꯡꯗ ꯁꯛꯄꯤꯒꯨꯝꯕ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯁꯤꯡꯗꯣ ꯉꯪꯉꯦ ꯑꯗꯨꯒ ꯅꯪ ꯌꯥꯔꯦ ꯁꯛꯑꯁꯤ ꯏꯁꯩ ꯃꯌꯦꯛ ꯏꯔꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯗꯨꯒ ꯁꯛꯑꯣ ꯑꯍꯥꯟꯕ ꯇꯧꯕꯁꯦ ꯁꯒꯣꯜꯕꯟꯒꯤꯗ ꯃꯣꯏ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯈꯤꯕ ꯐꯣꯛꯀꯤ ꯑꯗꯨꯗ ꯁꯛꯀꯗꯕꯅꯦ ꯁꯤꯅꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯃꯌꯦꯛꯇꯨ ꯏꯔꯒ ꯁꯛꯍꯜꯂꯦꯕ ꯑꯗꯨꯗꯒꯤ ꯁꯛꯄ ꯁꯨꯝ ꯍꯧꯈꯤꯕꯁꯤꯅ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯃꯁꯤ ꯑꯩꯅ ꯇꯝꯃꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯈꯔ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯣꯖꯥꯁꯨ ꯊꯤꯔꯒ ꯇꯝꯃꯤꯁꯤ ꯇꯧꯕꯗꯤ ꯑꯣꯖꯥ ꯕꯦꯗꯞꯇꯤꯗ ꯆꯠꯆꯔꯒ ꯇꯝꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯊꯪꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯔꯣꯖꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯐꯦꯟꯁꯤꯡꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯐꯤꯗꯕꯦꯛ ꯂꯩꯗꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁꯁꯦ ꯁꯤꯗꯩꯁꯤꯗ ꯔꯣꯖꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯍꯥꯏꯗꯤ ꯐꯦꯟꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯤ ꯋꯥꯍꯩ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄ ꯋꯥꯍꯩꯁꯤꯡꯁꯦ ꯌꯥꯝꯅ ꯐꯪꯖꯩꯕ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯐꯦꯟꯁꯤꯡꯁꯦ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯦ ꯍꯥꯏꯗꯤ ꯏꯆꯟꯗꯤ ꯁꯨꯃꯥꯏꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯅꯥꯠ ꯀꯟꯒꯦꯅ ꯆꯣꯡꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯏꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯔꯣꯖꯤꯒꯤ ꯏꯁꯩ ꯀ꯭ꯋꯥꯛꯇꯥꯡꯁꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯔꯣꯖꯤꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯦꯜꯕꯝ ꯑꯃ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯟꯕꯤꯈꯤꯕꯅꯣ ꯑꯗꯨꯒ ꯀ꯭ꯋꯥꯛꯇꯥꯡꯁꯤꯒꯤ ꯑꯦꯜꯕꯝꯁꯤꯗ ꯔꯣꯖꯤꯅ ꯑꯉꯥꯎꯕꯤ ꯑꯃ ꯁꯥꯕꯒꯤ ꯔꯣꯜ ꯂꯧꯕꯁꯦ ꯃꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯁꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯏꯕꯨꯡ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯁꯛꯀꯗꯕ ꯏꯁꯩꯅꯦꯕ ꯑꯗꯨꯗ ꯁꯤꯗꯤ ꯏꯁꯩ ꯃꯌꯦꯛꯁꯤ ꯌꯦꯡꯉꯨꯔꯒ ꯗꯥ ꯁꯣꯔꯤꯁꯤꯅ ꯅꯨꯄꯤꯅ ꯁꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯕ ꯑꯃ ꯃꯥꯜꯂꯤꯗꯅ ꯄꯥꯕꯨꯡ ꯏꯉꯣ ꯈꯥꯏꯂꯦꯟ ꯏꯉꯣ ꯏꯁꯩ ꯃꯌꯦꯛꯁꯤꯕꯨ ꯏꯕꯤꯔꯤꯕ ꯄꯥꯕꯨꯡꯁꯦ ꯁꯤꯗ ꯍꯥꯏꯌꯦꯅ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯅꯪ ꯁꯛꯇ ꯌꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯀꯧꯔꯛꯑꯦꯕ ꯑꯗꯨꯒ ꯁꯛꯆꯤꯜꯂꯀꯥꯟꯗꯗꯤ ꯅꯨꯄꯤꯅ ꯁꯛꯄꯗꯅ ꯍꯦꯟꯅ ꯐꯖꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯁꯛꯈꯤꯕꯅꯦ ꯏꯁꯩꯁꯦ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯪ ꯀꯨꯝꯒꯗꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯅꯪ ꯀꯨꯝꯗꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯑꯗꯨꯁꯨ ꯀꯩ ꯁꯥꯗꯣꯏꯅꯣ ꯍꯥꯏ ꯑꯉꯥꯎꯕꯤ ꯁꯥꯗꯣꯏꯅꯦ ꯑꯩꯅ ꯑꯁ ꯀꯩꯅꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯩ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯎꯕꯤꯁꯨ ꯑꯃꯨꯛ ꯁꯥꯗꯣꯏꯕ ꯅꯪ ꯇꯧꯒꯗꯕꯅꯤ ꯑꯦꯛꯇꯤꯡ ꯍꯥꯏꯁꯤꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤꯗꯤ ꯂꯣꯏ ꯉꯝꯒꯗꯕꯅꯤ ꯑꯉꯥꯎꯕꯤ ꯁꯥꯒꯗꯕꯅꯤ ꯑꯗꯒꯤ ꯁꯥꯔꯤꯈꯩ ꯂꯣꯏꯅꯃꯛ ꯉꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯗ ꯑꯩ ꯑꯥꯔꯇꯤꯁ ꯑꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯂꯝꯁꯤꯗ ꯆꯪꯉꯕꯅꯤꯅ ꯉꯝꯅꯕ ꯇꯧꯔꯒꯦꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯌꯥꯝ ꯋꯥꯗꯤ ꯋꯥꯏꯑꯦ ꯑꯉꯥꯎꯕꯤ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯁꯥꯔꯛꯇ꯭ꯔꯤꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯆꯦ ꯁꯣꯔꯤ ꯍꯧꯖꯤꯛꯀꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯔꯤꯕ ꯆꯤꯆꯦꯁꯤꯁꯨ ꯁꯣꯔꯤ ꯀꯧꯋꯦꯕ ꯆꯦ ꯁꯣꯔꯤꯁꯤꯅ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯕꯖꯥꯔꯁꯤꯗ ꯄꯨꯔꯥ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯦ ꯈꯟꯖꯩꯌꯦꯕ ꯑꯗꯨꯒꯤ ꯁꯥꯏꯠꯇꯨꯗ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯀꯩꯝ ꯏꯀꯥꯏꯕ ꯈꯪꯗꯗꯤ ꯑꯗꯨꯝ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯉꯥꯎꯕꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯃꯣꯠꯄ ꯃꯔꯛꯇꯒꯁꯦ ꯑꯣꯟꯗꯅ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯗꯒꯗꯤ ꯏꯀꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕ ꯏꯀꯥꯏꯌꯦꯕ ꯇꯧꯕꯗ ꯑꯗꯨ ꯁꯨꯝ ꯇꯧꯔꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯉꯥꯛꯇꯪꯒꯤꯗꯤ ꯏꯀꯥꯏꯔꯝꯃꯦ ꯑꯗꯨꯒ ꯁꯨꯝ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯏꯀꯥꯏꯔꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯇꯧꯒꯦꯅ ꯍꯣꯠꯅꯔꯒꯦ ꯉꯝꯅꯕ ꯇꯧꯔꯒꯦꯅ ꯈꯟꯈꯤꯕ ꯑꯗꯨ ꯑꯗꯨꯒꯤ ꯀ꯭ꯋꯥꯛꯇꯥꯡꯁꯤꯒꯤ ꯏꯁꯩꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪꯒ ꯉꯪꯕꯤꯌꯣ ꯉꯪꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯈꯤꯕ ꯑꯩꯅ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯥꯔꯠ ꯑꯃ ꯄꯥꯔꯠꯁꯦ ꯏꯃꯥꯗꯨꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯕ ꯑꯩꯉꯣꯟꯗꯁꯨ ꯄꯥꯕꯨꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯖꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯖꯥꯠꯅꯤ ꯃꯇꯦꯡ ꯈꯨꯗꯣꯜ ꯇꯝꯖꯒꯦ 이마 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 그다이들 내기 이마 너기 아싱바 마이토 아싱바 싹다 우락다바 꾸이레다 너 짜이 코이나 호이 코이나
Delhi fatuna yolin thakrabara miyan jane imma bulay krabara Delhi fatuna yolin thakrabara miyan jane imma bulay krabara ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯤ ꯂꯥꯏꯟꯁꯦ ꯊꯣꯛꯂꯛꯄꯗꯒ ꯇꯨ ꯆꯨꯡꯕꯗꯣ ꯏꯃꯥ ꯆꯤꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯊꯟꯗꯁꯨ ꯁ꯭ꯇꯦꯖꯇ ꯍꯥꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯀꯥꯟꯗꯅꯦ ꯀꯞꯅꯤꯡꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄ꯭ꯔꯥ ꯏꯊꯟꯗ ꯐꯥꯎꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯟꯅꯦꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯋꯥꯟ ꯋꯥꯔꯗ ꯀ꯭ꯋꯦꯁꯟ ꯈꯔ ꯍꯪꯖꯒꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯔꯣꯖꯤꯒꯤ ꯍꯣꯕꯤꯁꯦ ꯀꯩ ꯑꯣꯏꯕꯤ ꯍꯣꯕꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯡꯒꯤꯡ ꯑꯗꯣ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯇꯣꯞꯄꯗ ꯍꯪꯉꯛꯀꯦ ꯇꯧꯗꯦ ꯍꯥꯏꯗꯣꯔꯛꯀꯦ ꯅꯪ ꯊꯣꯡꯕ ꯊꯥꯛꯄ ꯄꯥꯝꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯦꯕ ꯍꯥꯟꯅ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯣ ꯔꯣꯖꯤꯒꯤ ꯌꯨꯝꯗ ꯄꯦꯠ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯃꯃꯤꯡ ꯀꯩ ꯊꯣꯟꯕꯤꯒꯦ ꯄꯦꯠꯁꯦ ꯍꯨꯏ ꯑꯃ ꯂꯩ ꯖꯣꯂꯤ ꯖꯣꯂꯤ ꯊꯣꯜꯂꯦꯕ ꯑꯗꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯊꯪꯁꯦ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔꯒ ꯑꯦꯛꯇ꯭ꯔꯦꯁꯀ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯦꯛꯇ꯭ꯔꯦꯁꯀꯁꯦ ꯑꯦꯛꯇ꯭ꯔꯦꯁꯇꯨꯅ ꯆꯦꯕꯂꯥ ꯑꯗꯨꯒ ꯑꯦꯛꯇꯔꯗꯅ ꯒꯣꯀꯨꯜ ꯑꯅꯤꯁꯦ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯁꯤꯡꯒꯔꯁꯤꯅ ꯁꯤꯡꯒꯔꯗꯗꯤ ꯁꯤꯡꯒꯔꯁꯦ ꯅꯨꯄꯤ ꯅꯨꯄꯤꯗ ꯅꯨꯄꯥꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇꯤ ꯄꯥꯝꯃꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯍꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯗꯣ ꯃꯦꯂꯣꯗꯤꯌꯁ ꯑꯣꯏꯕꯁꯦ ꯃꯦꯂꯣꯗꯤ ꯀꯨꯏꯟ ꯍꯥꯏꯔ ꯈꯪꯅ ꯏꯆꯦ ꯄꯨꯁꯄꯥꯔꯥꯅꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯅꯨꯄꯥꯗꯅ ꯔꯟꯕꯤꯔ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯏꯟꯖꯥꯡꯁꯦ ꯍꯥꯏꯗꯤ ꯍꯥꯏꯖꯤꯟꯕꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯑꯆꯝꯕꯁꯦ ꯏꯁꯥꯒꯤꯁꯨ ꯌꯥꯖꯗꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯈꯥꯎꯁꯨ ꯁꯣꯛꯄꯅꯤꯅ ꯊꯥꯎ ꯊꯨꯝꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯆꯝꯊꯣꯡꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯆꯝꯊꯣꯡ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯦꯀꯣ ꯃꯅꯤꯄꯨꯔꯁꯦ ꯋꯥꯟ ꯋꯥꯔꯗꯇ ꯗꯤꯐꯥꯏꯟ ꯇꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯁꯦ ꯋꯥꯟ ꯋꯥꯔꯗꯇ ꯏꯃꯥꯅꯤ ꯃꯅꯤꯄꯨꯔꯁꯦ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯏꯃꯥꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯥꯁ ꯀꯣꯏꯁꯟꯅꯤꯀꯣ ꯁꯤꯅ ꯂꯥꯁ ꯀꯣꯏꯁꯟ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡꯗꯀꯣ ꯀꯩꯅꯣꯅ ꯔꯣꯖꯤꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯈꯪꯗꯅ ꯍꯩꯗꯅ ꯄꯤꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯁꯤꯙꯔꯨꯕꯗꯒꯤ ꯈꯤꯇꯪꯗꯤ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯖꯅꯤ ꯐꯣꯛꯁꯦ ꯈꯨꯅꯨꯡ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯩꯁꯛꯁꯤꯡꯁꯦ ꯃꯥꯡꯗꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛꯁꯤꯡꯁꯦ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯧꯒꯠꯂꯛꯏꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯂꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯣꯛꯈꯠꯃꯤꯟꯅꯁꯦ ꯑꯗꯨꯒ ꯅꯤꯁꯥꯗꯒꯤꯁꯨ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯀꯪꯂꯩꯄꯥꯛꯁꯦ ꯀꯟꯕ ꯑꯗꯩ ꯃꯤꯊꯣꯛ ꯃꯤꯌꯥꯟꯆꯥꯁꯤꯡ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯃꯤꯟꯅꯁꯦ ꯀꯪꯂꯩꯄꯥꯛꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛ ꯏꯔꯣꯜꯒꯤ ꯄꯨꯝꯅꯃꯛꯁꯦ ꯀꯟꯃꯤꯟꯅꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤ ꯍꯥꯏꯕꯗꯤ ꯔꯣꯖꯤꯅ ꯆꯤꯟꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯕꯨꯡꯉꯣꯅ ꯒꯤꯐ ꯇꯧꯖꯕ ꯄꯦꯟꯇꯤꯡꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯖꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕꯤꯇꯨ ꯑꯥꯔꯠꯋꯥꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯎꯅꯖꯕ ꯍꯥꯏꯕ ꯑꯗꯨꯒꯤꯗꯗꯤ ꯀꯩꯝꯇ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯁꯝꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯎꯅꯖꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪꯁꯨ ꯇꯦꯜꯂꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯁꯥꯡꯅ ꯎꯅꯕꯤꯌꯨ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯉꯝꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯁꯤ ꯏꯟꯇꯔꯦꯛꯁꯟ ꯑꯣꯏꯖꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ